English mga chamapon humputarukki ngasigi numit November ke tang 13 Press Council of India PCI hodoki ba numit puning singduna ngasi laibak shan mathuna National Press Day ki thoram pakshan na pangthokrani thoram ase Manipur gi oina shu Directorate of Information and Public Relations DIPR na shenduna nitai pa chuthekta leiba Directorate asegi auditorium da hauji pangthokli numit asigi menena state asegi paumi taretta Best State Journalist Award P.K. Bagalunena Safeguarding Press Credibility Amidst Rising Misinformation Haiba Hiramasuda Workshop Amasu Hauzik Pangthokle Maduda IPR Gi Secretary Hungyo Worshang Director Ngangom Utam Amadi Imphal Review of Arts and Politics Ki Editor Pradeep Panjawam Saruk Yakhe Ngarang numidang pung drama thoirom tarak pa duway da mayang Imphal Assembly Constituency ki manung chanba konuma mayay likay thongkhong da thokhiba may chak pagi thogokta dukan taret may natun ma chak hi baglone na matay manaw ama may chak padagi aru phibam da laikat nari haide SKTV news phonga pawgi matung ina laibak thiba thodok adu ngarang numidang pung 10 minute jangkhairom chatpa duway da thokhibani haire Grocery dukan amadagi harukiba may aduna matang may wayagtuna atopa dukan taruk amagasu may ni chakhibani haire thodok aduda Muhammad Himad Khan kauba sahi kunthatirom suraba miyo asigalonena maki loinabi abe sahi kunthai asoka pannangki makoi ani mak Janimsta pukalaba matungda Muhammad Himad Khan di khara hena sokpadagi Rims Hospital da refer tauki haire may chakpagi thodok adu miyam na khangnarakpadagi kannabu khonaki amadi Fire Service Kamusu Pau Pituna Tungda May Mutapangam Ki Hairi Tododa Chaurakna Dupan Lak Humdra Rongi Manchang Sing Amangata Tolamba Yai Hari Mayadu Kari Memdagi Harokibano Habadu Chapchana Kangmangam Dri Hari